Mera, oh Mera, hima haugatribare nangbu, haugalune, kakawa haigene, taribro Mera, mutang haugalone, kakawa haigene. Mera adu hairiba mai kaka aduna koba tabaduga yumdagi mapanda thoraklami. Mera asi hairiba nipa asigi yumda thabak suduna leiba lomi amani. Kaka kari takbigadabanu kaka, hekta haibiyune kari leirage. Ye, nang nangarang laupamda ising thabado, ising domuta yauba ngamdrene, adu haigene tobane. Laupato yaudre mutang satuna yenguso, pare. Sanglabadimdang chatuna yengusoko. Asi hairam laga hairiba mai kaka adu imungda amuk sangkirami. Ai mama, karino ne nongan badi phana kuire noibu sa amta londribu. Ibema di hawat khrabra ne. Mama taribra ne sa do sakhumdang puro. Ibema di hawat khrabra. Karino ne ma bo dum tumduna leirabra ne tawrisibo. Adumna leirabadi ne masado no monomoi zawthoroktuna. Mina ne sanoi bini aina yumga panba phangduna torani tawrisi haudu chun he kadai dagi masana ne haugalage kanduga haugalakadoribani adubu haiba nangna satuna kharane nasado haudolu cho natrabadi ne sabana phariba aduma tumlabadi nongmonomoi adum noi thorokpa tare chalo mutang ne nasana pid haudolu chu chalo sanare gi mama adu sanare bu haudolu na ba haiduna magi rumda sanglami sanareya Imagi Sanarei, haugalone nangbua, asomda nangi babana haugatribaina hangleni haugalo tengeni nangbua. Ima, tumba kamata pendengo, pungbu kya takrage, ngasi tanbana kaigino khangdengo, haugatindabana ngasi ginumitse, dhokna tangre. Leishabina adumna tanba hauna den he, numitse ayaw krabani haugalo, napana ngasaidagine haugatribaina, hangduna adum lairabani. Lao hogolo lao imas tabak mayam me hogolo as dokna tangre karigino khangde ngasise ma esta glamna lore ayuki karino khara sana begi piroi ma lore se nangna sadringai dane a nangine dhame rasigine karino se sana base khar thinbiramu chalo masune ayuktagi karimta sadana lophamda thabak suri bani salo khara pibiramu chalo as dokna tangre ima oina khara piru so hairaga dokna tangre khoi mase ihe adumna haiba hun din he masu ngasai dagine lophamda wana thabak suri bani salo ma gi dumutang hana pithok piramo adugane nang halaga kona saro chalo ne Damera, se imana ne nangi sana begine tanga saga pirakpani saro se sigathamage ayani dum thamamo ikut se motle labukumo ikut se loina lekhumne lenane adugum thamamo ado karigino nangna nangi khudai matta tuke sung hendrisibo kainu ne nangbu pakhangni kaina mandine khudai matta asiga nangbu khudai tege leisadraba haibani kari maladana leitraga khoi madagi hairaga lo Masi kudai matet sigane sunga hende as adubudi thabak supaduga yengbuga sangdreda ngaihak leirabagi tungda yum aduda yamna ahal oiraba sadhu ama bikhani bagi damakta yum aduda laglami mana bikha pi oina kanna kaubaduga sanare gi mama adudi thabai khang suduna leiba maramna taramde maram aduna sanare gi mama na as onthokpanida thabak siliba kana amuk la yanu toisina Somdana mapana sagloi di braina ngang bana lori tawlisi phirol sune isano bisna ne khar sura di phaba thabain khang mayam sa hotnam tane lori ne tawlisi mera adu tabadagi mapanda thoraklami mera na mana angamba khara hari manipa aduda bikhya oina pirammi nipa aduna mera ubada asumna hairami nangdi asamba minatena Nangse soidana nongmadi inkholamagi mapu oyu haiba leyi yadene nangi mai thong du ubadane adum takle soidana nang nungai rakhigani soidana kya tanu yenguni merasna paisa khara pira duga mana merasiga kari no haizandana inkholama mapu oini kaina kya ta uidaba ngangsinna mathamoisa harawna bai tawrino yenguni ngapani Ai Mera,
ꯑꯁꯤꯒꯨꯝꯕꯅꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯕꯅꯦ ꯉꯥꯏꯍꯥꯛꯀꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯄꯩꯁꯥ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯀꯔꯤꯅꯣ ꯊꯥꯒꯠꯂꯒ ꯍꯔꯥꯎꯍꯜꯂꯤꯕꯗꯣ ꯑꯋꯣꯏꯕꯅꯤ ꯀꯥꯏꯅ ꯈꯜꯂꯨꯅꯨꯀꯣ ꯑꯋꯣꯏꯕꯅꯦꯅ ꯈꯟꯗꯅ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨ ꯍꯥꯏꯕꯒ ꯌꯥꯗꯅ ꯇꯣꯛꯑꯔꯅꯤ ꯉꯥꯏꯍꯥꯛꯀꯤꯅꯦ ꯄꯩꯁꯥ ꯐꯪꯅꯕ ꯁꯅꯥꯔꯩ ꯑꯗꯨ ꯍꯤꯞꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯄꯥꯟꯗ ꯌꯦꯡꯂꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯍꯥꯏꯕꯗꯤꯀꯣ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯊꯤ ꯀꯦꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨ ꯁꯅꯥꯔꯩ ꯑꯗꯨꯁꯨ ꯀꯦꯟꯕ ꯑꯗꯨ ꯎꯔꯝꯃꯤ ꯁꯅꯥꯔꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯦꯛ ꯅꯤꯔꯝꯃꯤ ꯁꯅꯥꯔꯩꯅ ꯉꯁꯤꯁꯨ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯕꯣꯔ ꯑꯗꯨ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯝꯂꯒ ꯁꯅꯥꯔꯩ ꯑꯗු ꯇꯨꯝꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯁꯅꯥꯔꯩꯒꯤ ꯃꯪꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯁꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯗ ꯅꯪꯒꯤ ꯕꯣꯔꯗꯣ ꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯦꯛ ꯅꯤꯕꯗꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯅꯅꯦ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯣ ꯍꯧꯒꯠꯂꯨꯅꯦ ꯏꯃꯥꯅꯦ ꯅꯪꯒꯤ ꯅꯤꯄꯥꯗꯣ ꯇꯥꯛꯂꯒꯦ ꯅꯪꯒꯤ ꯑꯣꯏꯒꯗꯕ ꯕꯣꯔꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯥꯝꯅ ꯂꯥꯞꯅꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪꯒꯤ ꯍꯦꯛ ꯌꯨꯝ ꯃꯃꯥꯡꯗ ꯂꯩꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯃꯃꯤꯡꯒ ꯃꯥꯒꯤ ꯃꯃꯤꯡꯒ ꯌꯥꯝꯅ ꯅꯛꯅꯅ ꯃꯔꯤ ꯂꯩꯅꯕꯅꯤ ꯅꯪ ꯅꯁꯥꯅ ꯑꯗꯨꯝ ꯊꯤꯖꯔꯣ ꯍꯩꯁꯤꯡꯂꯤꯕꯅꯤꯅ ꯏꯆꯥꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯀꯣ ꯑꯇꯩꯗꯤ ꯑꯩ ꯇꯥꯛꯂꯔꯣꯏꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯈꯪꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯃꯪ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯇꯥꯕꯗꯨꯒ ꯁꯅꯥꯔꯩ ꯑꯗꯨ ꯃꯪꯐꯥꯎꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯣ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯑꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯅꯥꯔꯩ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯁꯅꯥꯔꯩ ꯍꯧꯒꯠꯂꯛꯂꯕ꯭ꯔꯅꯦ ꯁꯦ ꯅꯪꯒꯤ ꯇꯥꯕꯤꯅꯤꯡꯕ ꯃꯇꯝꯗꯣ ꯏꯁꯩꯗꯣ ꯂꯥꯛꯂꯦꯁꯦ ꯏꯄꯥꯅꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯏꯁꯩꯗꯣ ꯇꯥꯍꯧꯔꯣ ꯆꯠꯂꯦꯍꯦ ꯏꯄꯥ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯑꯗꯨ ꯁꯅꯥꯔꯩꯗ ꯔꯦꯗꯤꯑꯣ ꯑꯗꯨ ꯁꯤꯟꯅꯔꯝꯂꯒ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯇꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯦꯗꯤꯑꯣ ꯑꯗꯨꯗ ꯃꯇꯝꯒꯤ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯗ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯅ ꯁꯩꯍꯧꯕ ꯏꯁꯩ ꯑꯗꯨ ꯁꯛꯂꯝꯃꯤ ꯁꯅꯥꯔꯩ ꯑꯗꯨꯅ ꯏꯁꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯤ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯏꯁꯩ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯀꯣ ꯏꯁꯩ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤ ꯑꯣꯟꯊꯣꯛꯅ ꯂꯩꯅꯈ꯭ꯔꯦꯀꯣ ꯃꯄꯥꯟꯗ ꯃꯦꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯕꯗꯨꯒ ꯁꯅꯥꯔꯩ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯍꯥꯏ ꯃꯦꯔꯥ ꯅꯪꯕꯨ ꯏꯁꯤꯡ ꯊꯥꯎ ꯍꯥꯏꯕꯗꯨꯕꯨ ꯊꯥꯔꯕ꯭ꯔꯣ ꯑꯗꯨꯒꯅꯦ ꯍꯤꯗꯥꯛꯇꯨꯁꯨ ꯈꯔ ꯆꯥꯏꯅꯕꯒꯤ ꯇꯧꯁꯤꯍꯦ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯥꯄꯤ ꯃꯌꯥꯝꯗꯨꯅ ꯑꯣꯝꯁꯟꯗꯨꯅ ꯂꯧꯗꯣ ꯑꯃꯠꯇ ꯐꯕ ꯉꯝꯃꯔꯣꯏꯅꯦ ꯑꯁꯨꯝꯅ ꯃꯄꯥ ꯑꯃꯗꯤ ꯃꯦꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯃꯦꯔꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣꯅꯦ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯅꯤꯄꯥꯗꯣ ꯌꯥꯝꯅ ꯅꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯒ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯤꯄꯥꯗꯨꯒꯤ ꯃꯤꯡꯒ ꯌꯥꯝꯅ ꯅꯛꯅꯅ ꯃꯔꯤ ꯂꯩꯌꯦꯅꯕꯨ ꯍꯥꯏꯔꯝꯃꯤꯅꯦ ꯁꯅꯥꯔꯩ ꯑꯁꯤꯗꯤ ꯃꯦꯔꯥ ꯊꯥꯗꯗ ꯁꯥꯠꯂꯤ ꯀꯔꯤꯅꯣꯅꯦ ꯇꯥ ꯃꯦꯔꯥꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥꯗꯨ ꯕꯣꯔꯗꯨꯔꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯪ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯦꯔꯥ ꯑꯁꯤ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥꯅꯤ ꯃꯦꯔꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃꯒ ꯌꯥꯎꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯃꯦꯔꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯁꯅꯥꯔꯩꯅ ꯑꯁꯨꯛ ꯃꯨꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤꯁꯤꯕꯣ ꯃꯁꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯁꯦ ꯃꯣꯠꯄꯁꯤꯒ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯝꯇꯪꯕꯨ ꯍꯥꯟꯅ ꯂꯨꯖꯊꯣꯛꯎꯈꯤꯒꯦ ꯃꯦꯔꯥ ꯑꯗꯨ ꯏꯀꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯗꯥ ꯃꯦꯔꯥꯒꯤ ꯆꯥꯛꯇꯣ ꯑꯩ ꯊꯤꯟꯕꯤꯔꯣꯏꯒꯦ ꯏꯃꯥ ꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯂꯅꯤ ꯂꯧꯕꯨꯛꯇꯒꯤꯅꯦ ꯑꯣꯟꯊꯣꯛ ꯋꯥꯅ ꯀꯥꯔꯛꯈ꯭ꯔꯕꯅꯤ ꯀꯗꯥꯏ ꯃꯥꯒꯤ ꯆꯥꯛꯇꯣ ꯄꯤꯔꯣ ꯑꯩ ꯃꯥꯒꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯔꯒꯦ ꯏꯃꯥ ꯑꯗꯨꯒꯅꯦ ꯑꯩ ꯍꯜꯂꯒ ꯀꯣꯟꯅ ꯆꯥꯔꯒꯦ ꯗꯥ ꯃꯦꯔꯥꯒꯤ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯔꯒꯦ ꯍꯣꯏ ꯊꯤꯟꯕꯤꯔꯨꯔꯣ ꯆꯥꯛꯇꯣ ꯂꯥꯝꯂꯝꯂꯅꯤ ꯁꯦ ꯊꯤꯟꯕꯤꯔꯣ ꯆꯠꯂꯣ ꯀꯩꯅꯣꯅꯦ ꯃꯁꯤ ꯉꯥꯡꯁꯤꯕꯣ ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯤꯜꯂꯨꯒ ꯌꯥꯗꯕꯅꯤ ꯉꯁꯤꯗꯤ ꯀꯔꯤ ꯂꯥꯏ ꯁꯤꯔꯕꯅꯣ ꯁꯅꯥꯔꯩ ꯑꯗꯨ ꯃꯦꯔꯥꯒꯤ ꯆꯥꯛ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯁꯅꯥꯔꯩ ꯃꯇꯧꯁꯤꯕꯣ ꯗꯥ ꯃꯦꯔꯥ ꯁꯦ ꯅꯪꯒꯤꯅꯦ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯅꯪꯅꯦ ꯂꯧꯕꯨꯛꯇꯩ ꯀꯥꯔꯛꯄꯗ ꯋꯥꯔꯝꯂꯅꯤ ꯆꯥꯛꯇꯣ ꯆꯥꯔꯣ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯕ ꯇꯝꯃꯨꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯁꯣꯛꯂꯛꯀꯅꯤ ꯊꯕꯛꯇ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩꯔꯕꯗꯤ ꯑꯗꯣ ꯅꯪꯒꯤꯅꯦ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯃꯌꯥꯝꯗꯣ ꯑꯩ ꯍꯣꯔꯦꯟ ꯐꯤ ꯁꯨꯕꯗꯅꯦ ꯄꯨꯟꯅ ꯁꯨꯕꯤꯒꯦꯀꯣ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯦꯔꯥ ꯑꯗꯨꯗ
ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯌꯥꯎꯅ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯕꯣꯔꯅꯤ ꯈꯪꯂꯗꯨꯅ ꯃꯦꯔꯥꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯌꯦꯡꯕ ꯑꯗꯨꯗ ꯃꯦꯔꯥ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯨꯝ ꯏꯀꯥꯏꯕꯒꯨꯝ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯀꯔꯤꯅꯣ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯦꯔꯥ ꯑꯗꯨ ꯍꯪꯕꯁꯨ ꯉꯝꯗꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯁꯅꯥꯔꯩꯁꯤꯅ ꯑꯩ ꯎꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯑꯩ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗ꯭ꯔꯦꯀꯣ꯫ ꯁꯅꯥꯔꯩ, ꯅꯪ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯛꯂꯕ꯭ꯔꯣ? ꯑꯩ ꯆꯥꯛꯁꯦ ꯑꯝꯇꯪ ꯆꯥꯔꯒꯦ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯀꯣ꯫ ꯅꯪꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯨꯔꯣ ꯆꯣ꯫ ꯑꯩ ꯆꯥꯛꯁꯦ ꯆꯥꯛꯈꯨꯝꯗꯪ ꯆꯥꯈꯤꯒꯦꯀꯣ꯫ ꯑꯗꯣ ꯅꯪꯗꯤ ꯏꯅꯦ ꯍꯣꯏꯗꯤ ꯆꯥꯛꯀ ꯆꯥꯅꯈ꯭ꯔꯕꯣ? ꯀꯀꯥ ꯍꯣꯏꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯁꯅꯥꯔꯩ ꯑꯗꯨ ꯃꯦꯔꯥ ꯑꯗꯨꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯈꯨꯝꯗ꯭ꯔꯗꯨꯅ ꯃꯦꯔꯥ ꯑꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯔꯥ, ꯅꯪꯅꯦ ꯈꯔ ꯇꯔꯨꯅꯅꯦ ꯂꯩꯕ ꯇꯝꯃꯣ, ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯑꯁ, ꯍꯌꯦꯡꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ꯫ ꯃꯦꯔꯥ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯅꯥꯔꯩ ꯑꯗꯨ ꯃꯦꯔꯥꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯔꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯖꯦꯝꯄꯥꯛ ꯑꯃ ꯌꯥꯎꯔꯒ ꯁꯨꯕ ꯌꯥꯗ꯭ꯔꯣ? ꯅꯃꯥꯏ ꯅꯃꯤꯠꯇ ꯂꯣꯏꯅ ꯀꯥꯊꯦꯛꯇꯅ ꯂꯣꯏꯔꯅꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯦꯍꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ꯫ ꯂꯥꯛꯑꯣ, ꯑꯩꯅ ꯅꯪꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯏꯪꯕ ꯀꯣꯜ ꯗ꯭ꯔꯤꯡꯛꯁꯁꯨ ꯌꯥꯎꯕꯅꯦ꯫ ꯂꯥꯛꯑꯣ, ꯊꯛꯎꯔꯣ ꯂꯥꯛꯑꯣ꯫ ꯑꯩꯅ ꯁꯣꯝꯗꯅꯦ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯁꯤ ꯅꯪꯅ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ, ꯑꯩꯅꯦ ꯑꯥꯗ ꯊꯝꯂꯝꯂꯕꯅꯤꯀꯣ꯫ ꯅꯪꯅꯦ ꯀꯥꯈꯠꯂꯒ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯩꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯔꯥ ꯑꯗꯨ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ ꯀꯥꯏꯗꯨꯔ? ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯣ? ꯁꯅꯥꯔꯩ ꯑꯗු ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯕꯗꯤ ꯃꯦꯔꯥꯒꯤ ꯆꯥꯛ ꯑꯗꯨ ꯃꯥ ꯊꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯒ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯒ ꯃꯥꯒꯤ ꯃꯪ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯊꯗꯨꯅ ꯃꯃꯥ ꯑꯗꯨꯒ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯆꯩꯔꯝꯃꯤ꯫ ꯍꯦ ꯑꯉꯥꯎꯕꯤ, ꯃꯪꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯥꯛꯑꯦꯅꯕꯨ ꯑꯋꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯃꯪꯒꯤ ꯋꯥꯕꯨ ꯅꯪ ꯑꯗꯨꯒ ꯊꯥꯖꯗꯅ ꯅꯪꯅ ꯃꯦꯔꯥꯗꯨꯒ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯅ ꯈꯜꯂꯤꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ? ꯅꯪꯒꯤ ꯅꯄꯥꯅ ꯇꯥꯔꯕꯗꯤꯅꯦ ꯏꯕꯦꯝꯃ ꯂꯥꯟ ꯁꯥꯔꯅꯤ꯫ ꯀꯩꯔꯣꯜ ꯂꯩꯀꯥꯏꯁꯤꯅ ꯇꯥꯈ꯭ꯔ ꯀꯔꯤ ꯈꯟꯈꯤꯗꯣꯏꯕꯅꯣ? ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯕꯣ? ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩ ꯑꯗꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯪ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯃꯦꯔꯥ ꯑꯗꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯕꯣꯔꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯅ ꯆꯩꯔꯝꯃꯤ꯫ ꯍꯩ, ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯆꯣꯛꯀꯗꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯁꯅꯥꯔꯩ꯫ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔꯗꯅꯅꯦ ꯀꯔꯤ ꯊꯣꯛꯑꯦꯅꯕꯨ ꯇꯧꯖ ꯁꯥꯔꯤꯕ꯭ꯔꯥ? ꯃꯤꯅ ꯇꯥꯔꯕꯅꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯅꯤꯅꯦꯍꯦ꯫ ꯏꯃꯥꯅꯅꯦ ꯌꯥꯗꯦꯀꯣ, ꯇꯧꯅꯨꯀꯣ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯑꯗꯨ ꯁꯅꯥꯔꯩ ꯑꯗꯨꯅ ꯇꯝꯂꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯄꯥ ꯆꯥꯕ ꯑꯗꯨꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯅꯤ ꯃꯣꯏ ꯕꯕꯥ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯁꯅꯥꯔꯩꯗꯤꯅꯦ ꯆꯞ ꯌꯨꯡꯅ ꯃꯦꯔꯥꯁꯦ ꯃꯥꯒꯤ ꯑꯣꯏꯒꯗꯕ ꯕꯣꯔ ꯑꯗꯨꯅꯦꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯃꯣꯏ ꯕꯕꯥ? ꯃꯃꯥ ꯑꯗꯨꯅ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯃꯗ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯦꯔꯥ ꯑꯗꯨ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯀꯀꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯀꯔꯤ ꯋꯥꯐꯝ ꯇꯥꯛꯄꯤꯒꯗꯕꯅꯣ ꯀꯀꯥ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯃꯦꯔꯥ, ꯅꯪꯒꯤ ꯅꯔꯥꯜꯕꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯁꯣꯏꯗꯅ ꯆꯣꯞꯀꯗꯧꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯪ ꯁꯥꯎꯒꯅꯨ꯫ ꯅꯪꯅꯅꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯊꯤꯔꯨꯅꯕꯒꯤ ꯇꯧꯔꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ꯫ ꯅꯪ ꯀꯀꯥꯕꯨ ꯋꯥꯔꯧꯅꯨꯀꯣ, ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯀꯀꯥ꯫ ꯀꯀꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯣꯏꯗꯅ ꯉꯥꯛꯀꯅꯤ꯫ ꯀꯀꯥꯒꯤ ꯏꯖꯠ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ꯫ ꯐꯔꯦ, ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯨꯅꯕꯒꯤꯇꯧꯔꯒꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯔꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯁꯅꯥꯔꯩꯒꯤ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯇꯧꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯍꯜꯂꯛꯄꯗ ꯃꯃꯥ ꯑꯗꯨꯗ ꯃꯥꯅ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯄꯨꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫
ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯁꯨꯌꯥꯝ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯃꯨꯛ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯤꯁꯤꯕꯣ? ꯑꯗꯣ ꯏꯃꯥꯒꯤꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯃꯥꯜꯂꯦ, ꯑꯩꯒ ꯗꯥ ꯃꯦꯔꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯤꯟꯕ ꯃꯥꯜꯂꯦ ꯏꯃꯥ꯫ ꯑꯩꯅꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯤꯕꯒꯤꯗꯃꯛꯇ꯫ ꯁꯅꯥꯔꯩꯅ ꯈꯜꯂꯝꯃꯤ ꯃꯦꯔꯥ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯗꯨ ꯋꯥꯐꯝ ꯑꯗꯨ ꯃꯦꯔꯥꯗ ꯇꯝꯂꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯇꯒꯤ ꯇꯧꯕꯗ ꯃꯃꯥ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯦꯔꯥꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯗ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯅ ꯆꯩꯔꯝꯃꯤ꯫ "ꯑꯩ ꯑꯉꯥꯎꯕꯤ, ꯅꯪꯒꯤ ꯃꯇꯧꯁꯦ ꯉꯥꯎꯗꯦꯅ ꯀꯅꯥꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯅꯥꯏ ꯑꯗꯨꯒ ꯅꯪꯅ ꯂꯨꯍꯣꯡꯒꯅꯤ ꯀꯥꯏꯅ ꯍꯔꯥꯎꯔꯤꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ? ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯃꯤ ꯑꯃꯅ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯅꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯪꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁꯜꯃꯥꯟ ꯈꯥꯟꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯔꯕꯅꯤ ꯍꯥꯏꯔꯝ ꯇꯥꯔꯗꯤ ꯅꯪ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯑꯒ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯥꯏꯅꯦ, ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯉꯥꯎꯕꯤ ꯍꯦ ꯃꯥꯜꯂꯗꯅ꯫ ꯃꯦꯔꯥꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ, ꯃꯥꯅꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯁꯨꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯅꯄꯥꯅ ꯂꯨꯍꯣꯡꯅꯕꯩ ꯀꯟꯅ ꯍꯥꯏꯅꯔꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯦꯔꯥ ꯑꯗꯨ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ, ꯃꯦꯔꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯃꯛ ꯗꯥ ꯃꯦꯔꯥꯗꯣ ꯄꯨꯗꯨꯅ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯀꯔꯤꯝꯇ ꯆꯥꯔꯣꯏ ꯊꯣꯛꯏꯀꯣ ꯏꯃꯥ, ꯑꯩꯕꯨꯅꯦ ꯐꯠꯇꯦ ꯍꯥꯏꯒꯅꯨ." ꯑꯁꯨꯝꯅ ꯁꯥꯎꯔꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯦꯔꯥ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯁꯅꯥꯔꯩ ꯑꯗꯨꯕꯨ ꯊꯦꯝꯂꯝꯃꯤ, ꯑꯗꯨꯕు ꯁꯅꯥꯔꯩ ꯑꯗꯨ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯦꯔꯥ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯃꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩꯅꯦ ꯗꯥ ꯃꯦꯔꯥ ꯅꯠꯇꯕ ꯑꯇꯩ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏꯀꯣ, ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯗꯥ ꯃꯦꯔꯥꯗꯣ ꯍꯧꯖꯤꯛꯃꯛ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯎ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯀꯩꯗꯧ ꯌꯦꯡꯉꯨ, ꯑꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯔꯣꯏꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯃꯣꯏ ꯕꯕꯥ, ꯁꯅꯥꯔꯩ ꯑꯗꯣ ꯍꯥꯟꯅꯗꯧꯅ ꯆꯥꯎ ꯊꯛꯎ ꯀꯥꯏꯕ ꯑꯃꯠꯇ ꯌꯥꯗꯕ ꯃꯈꯩ ꯔꯨꯝ ꯑꯗꯨꯗꯅꯦ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯀꯔꯝ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯈꯠꯈ꯭ꯔꯦꯀꯣ ꯃꯥꯒꯤ ꯃꯇꯧ ꯑꯁꯦ꯫ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ, ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯨꯅ ꯆꯥꯅ ꯇꯧꯔꯛꯄꯅꯤ, ꯃꯥꯅ ꯁꯤꯃ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯁꯦ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯒꯤꯅꯦ ꯃꯊꯃꯣꯏ ꯅꯥꯍꯟꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯦꯔꯥꯗꯣ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒꯅꯦ ꯁꯅꯥꯔꯩꯒ ꯃꯦꯔꯥꯒ ꯂꯨꯍꯣꯡꯕꯤꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯜꯂꯨꯔꯒꯕꯨꯗꯤꯅꯦ ꯃꯦꯔꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯤꯄꯥꯗꯤ ꯐꯪꯂꯔꯣꯏꯅꯦ ꯃꯃꯥ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯄꯥꯁꯤꯡꯁꯦ ꯌꯦꯡꯉꯨ, ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯔꯦ, ꯆꯩꯅꯔꯦ, ꯐꯨꯅꯔꯦ ꯉꯥꯛꯇꯅꯤ, ꯍꯥꯠꯅꯔꯦ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯃꯦꯔꯥꯗꯤ ꯑꯗꯨꯒꯨꯝꯕ ꯅꯤꯁꯥ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯃꯦꯔꯥꯃꯨꯛ ꯐꯕ ꯅꯤꯄꯥꯗꯤ ꯐꯪꯂꯣꯏꯅꯦ ꯅꯪꯕꯨ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯃꯦꯔꯥ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤꯅꯅꯦ ꯂꯨꯍꯣꯡꯕꯤꯔꯒ ꯌꯨꯝ ꯑꯁꯦ ꯄꯨꯗꯨꯅ ꯂꯩꯖꯍꯧꯔꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯕꯨ ꯈꯜꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯥꯟꯅꯗꯦ, ꯏꯆꯥꯅꯨꯄꯤꯒꯤꯅꯦ ꯃꯊꯃꯣꯏ ꯅꯥꯍꯟꯕ ꯍꯧꯅꯗꯦ, ꯃꯦꯔꯥꯗꯅꯦ ꯁꯅꯥꯔꯩꯒꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯅꯕꯒꯤ ꯇꯧꯔꯤꯁꯤ꯫ ꯀꯩꯅꯣꯅꯦ ꯃꯣꯏ ꯕꯕꯥꯅ ꯍꯥꯏꯁꯤꯕꯣ, ꯏꯆꯥꯅꯨꯄꯤꯁꯦ ꯃꯦꯔꯥꯒꯤ ꯁꯛꯇꯥ ꯑꯗꯨꯒ ꯂꯩꯕ ꯇꯥꯔꯕ꯭ꯔꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯑꯩ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯑꯗꯨ ꯃꯦꯔꯥ ꯑꯗꯨ ꯃꯥꯒꯤ ꯃꯌꯥꯅꯤꯄꯥ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯗ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯁꯅꯥꯔꯩ ꯑꯗꯨ ꯃꯦꯔꯥ ꯑꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯅꯥꯔꯩ ꯑꯗꯨꯅ ꯃꯦꯔꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯊꯕꯛ ꯑꯗꯨ ꯂꯦꯞꯂꯒ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯅꯕ ꯍꯥꯏꯗꯨꯅ ꯃꯦꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ "ꯑꯣ ꯂꯥꯛꯑꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯣ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯛꯂꯕ꯭ꯔꯅꯦ? ꯀꯗꯥꯏꯗꯒꯤꯅꯣ? ꯅꯪꯅ ꯂꯧꯕꯨꯛꯇ ꯑꯗꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯅ ꯂꯩꯔꯒ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯅꯪꯒ ꯄꯨꯟꯅ ꯆꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛꯇꯅꯦ ꯍꯦꯛꯇ ꯀꯨꯝꯊꯔꯒ ꯂꯥꯛꯂꯕꯅꯤ." ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯔꯥ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯅ ꯌꯨꯝ ꯑꯗꯨꯗ ꯂꯧꯁꯤꯡ ꯑꯗꯨ ꯎꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫